Jack lembi na yung nagpangairi, lembi di hana fawing de, magi thokpa tawraga layrami. Asum na tawringay, bensu taratuna, klaso matang tawduna loikre. Lembi mayum jawbaga, iskung ides tu hongtotuna, sarawan baloiraga, kon pengena, imungdagi tholakpada, Jack leptuna layrami. Lembi khangduna hairaklami. Nang di sida kaidawriba? Lakpa yadro. Dress pao hongdana lakpaduta haibane. Wa haiba lakpane. Kariwa Robert ka amu hana punba yaroy. Kaigino aduna? Pungano haradi pungano. Nupa na haga sangga yamna tawningdro. Aduda nangi na thawlaitiye. Madi aigi lembi na makha taba loidringay Jack na ma nangi nungsibane haiba ai khangi. Khanglaga kaigi mathong maram khangdaba wa hairaklibano. Maramdi ai nang nungsi. Adudi nangita khanbane. Ai gita khanbaine hairaklise. Nang usitira ai sinipini haina. Usitaba natte nang nungsirubaine. Ai di nang nungsidiye. Ai Robert nungsiye. Lembe hairaga purage matawgum makutu wangna thangkalai. Lembi adu ubada mamito jejet usinduna lairami. Lembi mamit tapna pangthorakpada Robert na jegi makut pharaga lairami. Adu ubada pakhatna. Robert khananuwo. Jack nangna tawise karino? Ai nangonda kaidawrage? Aingonda tawi haiba natte. Lembi da tawi do haibane. Kusini aigi nangilakanu. Robert usinaba lemde nang yumda chatlo ima hala ati chairaniye. Ima hala trifaude leige mi fataba yamna lei. Robert na mi fataba lei haibaduta Jack ta haibani khangi. Jack na Robert ta nang nungaini. Nang kaidawge haibano ha? Robert yare to oba. As lekai mamangda phajadiye. Lembe nang aigi oidine kanage soiba yaroy. Asumna hairamlaga Jack sauna chakhi. Kari mino khangdene maru amagi magunse kaim khangdene paisa parena muklibeni maise. As tanindese ado nang kamaina laino. Aidi nangina mini aduna nang leiba mafamda aisu leini. Is nangsu henjilehe. Ado ai kenam haigena nang yagadro. Nang na haibata aina yadaba kari yawkhagene. Kaino hairo yawbudi yawde ado aikhoida lerasira. Hawjiti angang oiri. Ai nangbu thamoi sengna nungsi. Robert aisu nangbu nungsi. Adubu hawjiti angang oiri. Ai khange ate ahenba kaim hairoi. Migi mamangda aikoi ani nungsine haiba khakta khanganse. Jekse farak yamna tarakadori aduine. Hoi ado matik chanaba honase aikoi ani. Matik chaba ngairikanda jengna nang pukhradi aidi mangjare. Is wati tawrano ima hala ani nang chatlo thengle noi inena pakhatlamani ba. Asengba ma haidrifaude ai chatlo haiba imala ani ye. Ai chatlo hairadi nungsi hairo. Lembi yare khangwana kana laiki haina akoibadu yengduna sat hairaklami. Nungsi yade tade ai tanaba hairo. As nang sidi angang machaga chapma nai. Chatlo ima hala ani haiba. Horen phonda hairakeba. Yaroi hauji hayo natadi ai halo. Nungsi ye yaraba. Yare. Adudi chatlo chatke he koi tantale kaino khangdeme. Hairaga Robert thokre. Thongan wa malang kibada lembi sora sangna hontoklaga hairai. Wai masangi isase nungsibase sumaina tobajala. Lembi ne Robert sakhibaduda masado kharati pakhatba pharami. Mamasu kaithene halaklami aduga masada hairaklami. Haima kaidawre bema kolikase loi chairisina loisilu yadro nangbo mi lakladi phajade amta hana loisilu
Ngasidi ima su ware. Hoi ima losilage. Ado ngasidi pot isi sitrabo. Ngasidi posit yamna pai. Adudane nusa asina maron ama sahabasida isase pungpat pathare. Ima ising aingba glass ama tathake. Hoi ima ai lakto ukige. Ado ima so imungda potharo. Phajabina nusa marakta wana lakpagi sor sangna huntoktuna hairaklami. Ima mangon sida hauji langbo oina ngaihaktang pothakige. Adudi ima ising lakto ukige. Masana imungda changkhibadu yenglaga wakanda khalami. Mapabungduda leiramnadi ngasi asuk yamna waribase kharada oirasu pharamganiko. Nongdam thina su tamida ichagi laibase. He sor ichagi punsida afaba nungai pata pinabiyuko. Lembi mamada ising pirami aduga ima kai khalino kai su khandeda kadai isingdo lauraga tha ami ima ai chak thongna ba tawrage ima potharo ado kai insang thongchige sauri thongo aduga thangjinga ikai thabiga se yaurakpani adu singju tawrase thawa chaningdeda imadi sabasida. Hoi ima ai thongrage aduga exam su Monday nimite horani. Aisu larik padoini. Hoi thongruro. Gari ki katamana leptana chatpana noma nomagi matamsu hokhiduna 11 gi exam su loisinkre. Nongma hainaraga 11 gi chata loina hainaraga farewell thoram pangthoklami. Mafamdi moirang sendrada oina hainare. Mafamdu yauraga mayamdu puna langduna leirami. Lembi laman baduta makok ngawraduna mayamdudai khara chathoklaga matumta famlaga leirami. Je changsinduna manalta famduna hairai. Kaidore mayam maraksida punba yaudrde kaisu taude kaigino nana egi inakta laide natomta leibaduta kaidorabano Robert ka khanarabaro haina hangge changlakpane. Robert ka aiga khatnabai maram sulaite ado ai nangonda wa ma haige nang yagadro lepo yare nangi wado ai taba pamde aikhoi anigi marakta nang asu yamna jilise kaigino ha wakando onare aina mamangda tokhiba singdo atu haige tawbane haujiti nangse ichan amagumna khalabane nangnasu nabung amagumna khalo haigena lakbane asing bagirane nangna haido tawsinabati nateko mane asengbane tawsinabasu natiye. Nupi haibase kayada pangkrabano nupa amagi lawnam wahaida pangthaba ngami haibase lembi mikupsida karoba male jekna kari khali haiba lembidi khanglamde yamna samthokna khalubana jekna hairai ado matamana hokhiduna 11 sulore sidaidi kaya punbusu phanglaroi aduna selfie masama tawse memory oinaba khalthaba tawdana salhekta khomlai. Hoi yaye kapse photo khara kaplaba matungda jekna lembida hairami mi maza aiga punna amatang kapsiko kapse ado sina photo kapase losilasiko ai wareba hoi losilase hairaga photo kapli Kharas Mandaro Lembi Sutawi aduga jekna hairai ado nangi phone yaurapro yaur e kaidorage ai balance outraba yumda column ta tawge khara thenglakpa yai haidrodi imati pakhalamniba lembi phone do mana yaliba side bag today lautoklaga pirami jekna magi number duda dain tawsili silent thambana lembi
karisu khanglamde jekna tawrido aduga makha tarai lembe call pailakte se nangi phone se lawro amuk su tawsilo taramdradi yareda horen call back tawrosani ado mayam police da yawrisidana hoi ado kuina layarose mayam da hairase yumda imama tomta lehobado pakhatlamaniba jek khumbadi khumde andebu hoi haibagi maongda koknomna I ngasaidagi jek amadi lembina tawribadu leisina urami mathamoidadi lembibu namsillaga hatke faw khalami adubu mana khalido oirare khanbana sauna yengduna leirami mayam maraktuda robana thirami uraduna hairaklami ngasaidai nangkai chaloi aina thibasu phangde call tawbasu chatte nangbu kaida leirugeba ha kokse ngaubagi aswaida ngaiha kotharubane kok ngauraga engontra haidi kaigino yumda hanaba tawrase mayamda hairage ai hoi hairo thengle hanaba tawrase robotna lakminariba mayam singduda onsillaga hairami mayam loinamak hanaba tawrase thengle moigi maraktai yamna langba pamba mi kharana ngaihak lekhise pung asuk yamna ngalisidi hairaklami aduda jekna hairami lamse angang nate halase ahna mata yaurpasu nate jekna adumaina hairakpaduda mayamdu tuminna moina porakpa poche loisilami mayum hana khraba matungda jekna WhatsApp group ama semlami aduga ngasai lembi moi anitang kamina khiba photo adu upload tawrae caption dasu asuna tharami you are my life wahai atenba khara asida hairaga lucky emoji thamlami khangdaba minadi comment piraklami paksai noi ani se aikhoidi nangkai khangde haina hairaklami adu ubada robot sounding bana leiba ngamlamde lembida kon tawraklami hello haidi kaino nangna pamlise karino ha ai kitarage adu yamna sauri duba khangna saba nipi noi gili chala aina ngasi fawada nanga pulakpada nangi na thamoi nanaba aina kari tawe aduga namangna aingonda asu ikai nusiyana hanba lembi robot tatapna kawraklami robot korokano nang aingonda kanagi robot aina kari asaiba aramba thabak tawagino nangna adu saurido karino nangna hainingbado hayo nakoina na haidraso nang tasena khangdabra natraga khangsinadabra ai tasena khangdabaine kaigino hayo nangna saurido WhatsApp ta changa yengo aduga khangani lembi ngasai halakpadagi charge tawraga thambani WhatsApp chango aduga khangani haibaduta phone do lokthokuna masu changlui adubu tawramlibadu ubada robotna mangonda sauribagi maramsu khangle kapli tawraga hairai robot mana yare makha tarakano nangna haiba ai taningde aina haiba se amta tabiyo ai asengba loina haige nangi kari karamba semjinaba wahaino ai nangna haiba taningdre hairaga robasu makhon thongna kablai aduga hairai aina aduglumna nungsina khalaga nangmakna thajaba manghanba ha ai sikro haibro ha lembi su kapli aduga masu lande khanghanningbana hairai mana chamna khalaga lanjare hairakpaduda ai kaim khaludabane robot ai uthanjabiyo ai nangnatana kana sunu sidiye mana hairaga nangni heta thajari do kaigino aidi
mana sumaina torokanidi khaludabane. Piklingaidagi robana jeki magun chapchana khanglakpana je piklingaidagi kok yamna wanglai. Robasu jektagi tade kaplidu toklaga lembida hairaklami. Nangi number di kamaina mana khangliba? Aisu khangde mangonda aigi number pikhiba leitiye. Yare nangna pidana kanana pidoino aduk yamna oidaba ngangba imisina ura fawa nangna ai nungsi haise kaida nungsirino ha. Robot ai nangonda oidaba ngangba amatta natiye adudi hayo nangi number mangonda leiramse kamaina no hayo. Ai khangde. Robot tumina ngai ha wakan khalaga leirami aduga hairai. Nangi phone do mana paikiba yawbro? Magi mamada call tawbaki laukibane. Magi phone di kaidore haino? Balance outre haina laukibane. Nongmata mamada call tawdaba mana kari haibagino mana tawrido kai wai sanakige. Khara thinglakani haina haigina tawkibane aduga call pairakti hairae ai khange yare. Jekna sanaba kokne kaim khalurano ai tawge. Robot aigi maram oiraga khana senabado tawbino. Ai imanusi imana khanglaga aingonda cheiniye khatnaroi ado nangbu chak charabo? Chadri imana thongi nangdi charabo robot? Aisu chadri ado ai tumlage horen tumlamdai da tawraklage ko. Hoi aisu ngasai chatlubai ware thamage. Thamo angang macha ngasidaidi singjaro panganu ko. Sumna haiba kaidauge ai angang masaro? Ai angang oiradi nana kaidobagi koibirino? Lembigi asegumba matausidani robana hena nungsirise robana hairai. Hairaroi thamoko. Ado ngaiko kaino kai haige haino amo? Robot ikai na hairai asumna kaisuna teda kaino haige tawbane. Ado kaino hairoba? Adubro nungsibimta tawro. Kariya nangna kothokayura usitira nangito yare cho thamo. Haijabagi wani lembisu ikai khangdagi chaujanari thamoidadi ngasaina magi manak yaukrabani. Robana hairai is pi kupiktuga chinkhukanduga haida haijararoi kiva ma yawi. Ai kirido pharabane thamlage nang wathi yamna ngangi. Nungsibagi khangabo angang macha? Amu kaure ai saurage imai bema saugangibasina inu hek nungsikai thamo hairaga thamkre anido. Lembi phone do hek thamkibaga phone tu ta chupi mamana kauraktuna hairai. Ibema chak loirene laone nangbo? Imasu hayeng kharangana kaithen chatuini ne lao. Hoi ma lae. Chak tokpa loiraga thabak loisillaga sanglakpada pung 10 henduna leirami. Ibema thengle nangsu tumnaba tawro. Hoi tumnadoini ima. Hairami aduga magi phone du yenglubada number ama miskon 3 leirami kanano yenglingaida kon tawsilai. Hello kaigino phone paidade kai chaluge? Kanano nangbo? Aine khangdrabo? Khangadi aina hanglise hangkidro ngawro kaino ne? Ai jekne nangna aibu apangma piraga number lawba natro? Aduga so group ta nangna tawrido karino ha? Aise nupi ni haina usitira lairaba upang sudrasu ina khunba noina sanaba yabro ha? Lembi ngasai roba na nganglakpadu magi thamoida haidoktana phumlaga thamlakpani. Mikup sidadi nungsa amonga manarakle asawa pumba haitharakle. Jeki mathakta pendaba sauningbana kaptuna makhata na hairai. Nangmakna sumaina ngamlamgani khaludabani. Aina adubu nangdi migi wakhan pandaba midi oiraga midi nataba. Nangdi sa nangga nusina natinaba namanaba na nusijaba nupibu nang kaisu leitana khanba. Robana nangbu kayada waroromne magi thamoida nangbu pena chaningamgani. Adubu robati nangumba midi natiye madi pukchen chawba mine. Laina suyai mina suyani nangdi mina suyaroi aduga laina suyaroi. MM Story Collection
channel asibu like, share, subscribe, comment, sungsoi soidana tawbiramu. Soi khilan khiba yarabasu viewers khudingmak na ngakpiyu.